Ahanbada Maruiba Pau. Transport Department asiduna National Road Safety Month listing ani kunga taruk hautokre. Lita nang asisu nauna yum ani may thaduna amang atatohan kre. Manipur muthat na bahona rakpada India oina kai gani haiba khangadabani haina amukogi president Sanjoyna Fongdokre. All India Trade Union na kaukiba general strike Manipur da sumapung fa na sobatkre. Amade Kuki MLA sing langak semada yaw kibada yaning da bafong doktuna ngasisu Churchampur da Khongjang Junction kre. Krumjari Mami TV na sandok chaba Manipuri Prime Time News meeting tabiri bapum namakpo ELANGBAM DILPARANI sanuna taram okchari hauzik pau shandok na pizari. Speeding drive tawriba singbu record lauduna e chalan kaknabagi pandamda interceptor gari ani Manipur ki Chief Minister Yumnam Khemchana lapthake. Manipur Lengaki Department of Transport na senduna Palace Compound Labor City Convention Hall da pangthokiba Grand Final of National Road Safety Month Observation listing ani kunga tarukki thoramga mari lenana speeding vehicle adu lamthakibani. Thoromaduda Chief Minister Yumnam Khemchan, Deputy Chief Minister Losi Dikho, Minister Govindas Konthaujam, Khuraizam Loken, Chief Secretary Dr. Punit Kumar Goel, Transport Department के Assistant Chief Secretary Anurag Baspai यावना BJP Party के MLA सिंह तोंगान ब Civil अमदी पुलिस की मकोक थोंगबा लुचिंगबा कयासु सरुपयाखे अमदी रोड Safety da siznagada potlam kayasu Traffic Police amadi Motor Vehicle Inspector MBI Singdas yanthoke. Loina Manipur Heli Service Portal su launch tauke. Amasung National Road Safety Month ka mari lainana pangthokiba marathon amadi painting competition da makok mathang takraba singda mana mathum pidna ikai khumnabasu utke. Honorable MLA Singh और दिमाग लगे भी सरकार की ऑफिसर सिंह भी खुद मुको निकाय को नुकसाई साई दिमाग लगा भी सिंह रोड सेफ्टी की तांगल में नगाल होनिया सही कोई पार्ट अमा अनु सरकार लाकुसना मतेंग पांगवे आबाबू कोई सेंजन साजन रुआई लंबी में आपसी कोई सेंजन लगांदा लंबी नुआई तभी एक्सीडेंट दो कोई कोक दबा होने सके हायर Ukrul District ke Litanda ngasi nauna amuk sakhangdaba singna mai thaduna amang ata thohalamle hairi. Thaudok ase ngasi ayuk pung 8 muktab matamda thokhibani hairi yum mai tharambagi thaudok ase ga mari leinana khunja singna phongtorakpagi matung inna yamlaba state amadi central security force singna ngak senduna akanba cheksin thorang lapkhatuna leiriba mafam asida amuk nauhauna ngasi yum mai thabagi thawong chatharakliba ase laibak thibani. Security force laina masiguma thaudok thoklabanina mafam aduda security force laibagi mathau tadre security force sing hanbi kro haidina khunja singna khongjang tangsin ki haire adumakpu ngase yum mai tharam liba se kuki natraga tangkhulgi yumla haibududi hauzik fawgi oina chapchaba khangbangam yum mai thabagi thaudok adu thokraba matung mafam aduda makha tana thohaningdaba thaudok sing thoktana bagidamak akanba chaksin thorang laukhatba haukre haire ningsingba yai haukiba February ki tang 9 gi numidangda tangkhul amadi kuki gi naha ani khatna chainaba thaudok ama thokraba matung kanglup ani gi marakta ungkhatna raktuna nakal ani gi marakta yum kunga manga hena mai thakibaga loina lenga ki quarter mari amaso mai thakiba gi thaudok thokhiba lairabani loina furup ani ungkhatna ba se hena pakthok chok thorakpadagi Urkhul district ta numit mangani gi internet service thengduna irang adu lakshinaba lenga ki maikai dagi hotnaduna lakhibani
amade yamlaba security force singna irang thokliba mafam singda ngak senduna irang khara taptharuraba matung ngasi nauna yum ani adu sakhangdaba singna mai tharambani hairi India na Manipur vu 1949 dagi namlau lau shilaga hanthaba thak amada namtharaga thamgani haibai wakhalon ase matamga chuna daba India lenga ki wakhalon ne Manipur muthat naba hotnabada India su pungkai kairakani haibase su khangjan biu haina amukor gi president Sanjoy Sorokai vamna phongdorakle wafumasi All Manipur United Club Organization amuko linkhalakibage kuntraga humdoi shuba mapok kumon thoramda phongdokhibani Kwakaitel Akam Lekai the Leba Amuko Public Hall the Pangtokiba Thorum Aduda, Poirei Laimarol Mira Paibi Apunba Manipur President, Sorai Sam Mem Chana, Thorumgi Atoiba Mitung Oina Sarukyake. Amukona Sangsilakpa Tabak Tawai Kuding Makta Saruk Yadana Lakpa, Amuko Gilakidraba members Kuding Makpo, Laikatuna Ikai Kumnaba Utpa Thorum Aduda, Amuko President Namakata Dunahai. Yeknaba singna aikhogi khunai asibo maikai khuding dagi yoshinabo hodarapa ase ngasi ngarang tanate India lengak na Manipur bu namnau laushin khibadagi Manipur da thokhaningdaba thaudok kaya thokhalli amadi lamdam asida khundaminari ba furup masel ge marakta singchep thaba leptana chatharakle Manipur bu kang khong chaina ba machet tana thugaina ba India lengak na sanari balila ase khudakta lepkadabani Thaudok amabu khangsin nadana laiba matam tharaga loishindana laibagi matam natte khudakta soft tawwa aduni khunai asigi miyamna pamlibani haike India na Manipur bu namnau laushin kiba chahi lising amaga chamapan nifuga mapan dagina lising aniga kunga humdoi fawada aphaba khunai ama oikhide sanmitlon rajniti law and order da loina maknam tharaga lakli aduga me ahum lising ani kunga humdoi dagide hanna lairamba fibam dagi amukka hena fibam soksin ba henjilakhe maram aduna chahi ahum pharakadoraba si fawada miyoi ba magi punsi ki tungi marai bakle pangamdana sotharakliba ase India lengak na thokhan bani haibada haiman ba thokloi sarkar ama lairagadi sarkar adugi tawfam thokpa mathau tawbiu kumhai yengna bakhak ki leiba sarkar natte haiduna Manipur muthat na ba hotna bada India su pungkai kairakani haike amadi khunaya sibu mangnaba hotnaba thugainaba honarakpa si khudakta lepu yeknaba kanano masak khangnaraba ngaktani manglomda changsinba chaukhatpa khunai ama oihanaba hotnabiu haike amgogi magedegi amali amken national mohina si foundation de se lapi gilai ko chare 43 suba foundation de 1990 ki amko se hong ki bani February ki tang tan se degi adu si bi chai ko taw de ko ba ko adu ki foundation ko foundation chari amko ki start ko bina kham de ko mapo ina amko se Dingala pati ngasi di yamna sare phabu gala nam khung phabu or ki bolana Manipur ki itihas ta tangkap kya kunai asigi dongta kathok kiba taw kiba sing teng thabu lo na roi maram di amuko na ngasi hin ngasi Manipur miyam awdi bithubi kunai asida tuolo taran mehet kidasi adi mayukta epe hinjabani adungi su amuko na jati dhamma kaunu khaiba adu jati khaiba adu amte yade adu lenna aikhoi masen marakta kamone rai phone ba aku mi na mi otpa adu lenna aikhoi bu kangkhong chaina bu halong ga sigi mayukta matum chupode lai adu kunai asigi lai minna member ku khode mo Manipur le minna khode mo community 36 adu party la ase aikhoi amatu ina kunai asigi kumin na tuna anoba Manipur amadi on kunai am semada asabada ta longa matum khudi mata samina dum lakle gyan ta mina nei minari maram aduna ngasi aikhoi ki marka tholiba singchep thawase ngasi moksung harang musul lepte hayeng su horen jun leproi marum aduna yekna basingna aikhoi khunai asigo maikai khuding gi yosen na khonar ki base ngasi ngarang thapinate aikhoi gi miron asida 1949 degi na bu sajanda government indian lausing gi degi di aikhoi gi Manipur da kon da thogok kaya adugo matang chana da black dog kaya adu division kaya khadukna aikhoi khunai asigo jati dharma da kaunut ta british satam adu mana aikhoi da amuk khunai asida kaunut wamin da jati wamin da satar ba lalong kaya Manipur khunai na apun amuk to kena dum lakni madu amuk so dai to lori matam issue kaya da disaster kaya da kunai asida amaga matam misan anas de to matam da
ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯑꯄꯨꯟꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯤ ꯉꯁꯤꯃꯛꯁꯨ ꯉꯔꯥꯡꯃꯛꯁꯨ ꯍꯣꯠꯅꯖꯔꯤ ꯃꯃꯥꯡꯗꯁꯨ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯀꯩꯗꯧꯉꯩꯗꯁꯨ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯕꯨ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯔꯣꯏ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯃꯨꯟꯅ ꯈꯪꯏ ꯃꯔꯝ ꯑꯗꯨꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯅꯔꯤꯕ ꯃꯈꯜ ꯀꯌꯥꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯀꯥꯡꯂꯨꯞ ꯄꯨꯕ ꯂꯥꯟ ꯑꯃꯗꯤ ꯃꯈꯣꯏꯅ ꯇ꯭ꯔꯦꯟ ꯄꯤꯔ ꯃꯇꯨꯡꯗ ꯕꯣꯝ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯤꯔꯒ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯤꯕ ꯄꯥꯡꯈꯣꯡ ꯁꯥꯏꯅ ꯍꯨꯝꯕꯅꯤ मरमदी मसीदा मकोन ट्रेनिंग पीरगा बोम थादरगा पैसा पीरगा ड्रोन पीरगा मकोन सैलरी पीरगा मकोई आर्मी केम अमदी मकोई सेंट्रल आर्मी फोर्स केम दगी पुथोरको मकोई सेंट्रल फोर्स की गाड़ी थाप पुरको अदु लोनेदा मकोई ममांग मक्तदा मकोइना बोम कफल लगे नक्कन जाति कफल मुगादा तुमिने येंगलेबा अदुगा अखोई की मणिपुर की एरिया खादना पाक्तकदा अखोईबु शांति हजलने ममिंग ऑपरेशन तौबा अदु कमिंग ऑपरेशन तौबा सिगुलबा नक्कन दाबद फ्री थाबा नक्कन नबना अखोई पीसफुल की नेम मी ओटप सिगुब गवर्नमेंट इंडिया की सथरइबु लालोसिंग असिना मियामना अखोइदा हाइनिंगाइ ले पेंदबा अमदि अवाब क्या थिने अदुबु अवाब क्या लेरगसु अखोइ कदिंगसु वारी हन खुनाय असिबु मांगदबा होनगिदे मायुनदुना खुनायसु कनो होनरि मरम अदुना ngasi फावदा कोइ सोक्थब लेते सोक्थगिरो अदु कदिंगसु मनिपुरसे तान खुबाबु ngamloi mana koi masing murda amada tongjilaga amada lepa amada amada lepa sum har tongjila matung khunai asu bomut butan honar bje masi makchi yang la tibani aduna agi apne jino khoi gi psychological warfare chemical warfare genocide ki policies na se masi maram khoi khunai se sibati soli base lep kadamni mamdi minute amada sakin amada short to bya ba tik khaba manipuri area ni population asidi अतोब दिल्ली थोमो गुजरात थोमो मागी गुजरात थोबरे होम मिनिस्टर अमदी प्राइम मिनिस्टर इरा थोमरे सकिनो सोक्तो गिने मसीदि मकोरे थोके थोल कदिंगरसु अमुको लेंगेदा मनिपुर खुना बुदा पुंगाबलोय मसीमक अकोइनो चिमी कयामो उसिंगसिंग अकोइ वारि सानदर खुना एसु अवोम कया परनो होनरि अकोइ इसिनाउस अमतो ओइनबो होनबदा मकोइ नबो शांति पामले शांति हंजलबी होना अमुको हार पसे मतम सांगले ngasi फोंगोप होरानि अदुना अकोइ 23rd गिना February 25 February को प्लेयर दिसी नॉर्थ ईस्ट इंडिजिनस गेम कल्चरल एक्सचेंज प्रोग्राम से मणिपुर लेब कांगू खुदिंगी अखोइन नुसिना साना लेमिनबा लोन पार्टिसिपेट तौर को इनवाइट तौरी अदु लाकनबसु लाकेबसु योरी अदु सिक्योरिटी भी बोंदा अकीबसु लई हार तो लते पुनमसिंग अदु होय कांटेक्ट तो All India Trade Union Congress ITUC loina tongan ba trade union amadi farmers organization singna tongan ba demand sing tawraduna ngasi lebak sinba thungna kauriba general strike manipur da so chauna support tawbaga loina mapung fana sathakhe All Indian Trade Union singna taliba demand sing adugi maru oina labor court marimak थादोकदबनी एमजी नरेगा बु अतोपन महुत सिनबा यारोय वर्कर्स सिंगी हक फंगहलु अंगनवाड़ी आसामदी मिड डे मील स्कीम सिंगी वर्कर्स सिंग लेंगा की एम्प्लॉई ओइना सकखंगो नेशनल हाईवे सिंगदा अयत अपन याउदना चटपा याहलु राजनीति की ओइबा वारि सानदुना मणिपुर की इरांग लोइशिलु हाइबना चिंगबा याउरी हाइरे एम्प्लॉईज सिंगी पिथोक्तना लेरिबा चादा तरागा निपान DADR पिथोकपियु निपान सुबह पे कमीशन की तोलोप मणिपुर सुसना हन्नब थबक पाइखटलु थबक्तगी पोथाब मतम चही हुम्फुदगी हुम्फुगा निथोइद हेंगत हल्लु एम्प्लॉईज सिंगी ओल्ड पेंशन सिस्टम मखाताना चटना हल्लु हाइबा डिमांड कयासु याउरी हाइरे ngasi sathakhiba general strike adu leibak sinba thungna chathariba general strike ase manipur government services federation na sumapung fana saugat khibaga loina tongan ba bank sing kaithel dukan chingba thonglona khe general strike asiga mari leina center of India Trade Union Federation of Medical Representative India amadi Center of Medical and Sales Representative Union gi thomi signa Imphal West DC dagi DC की खुथांगदा प्राइम मिनिस्टर दा पॉइंट अहुम याव मेमोरेंडम अमसो पिशिनखे स्टेट असिदा अनौब लेंगाक सेंबदा कुकी जो MLA सिंह सरुक याखिबदु यानिंगदब फोंगदोक्तुना
ngasi Wi-Fi Women's Association na sinduna masing yamlaba Kuki Jo Furup ki miyamna Chochampur AC ki MLA LM Khawti ki mayum tamna khongjang jangsilakre haire khongjang loi shinga dubo State Force amadi Central Security Force singna lambi da thattuna chathandabadagi nakalani ki marakta akan mamoongda mukna ki haire Adumapu thodok aduda sok apan amadi amangata thokhankibagi paudi housing maki oina fangba laitre Praise na fangba pawgi matung ina masing yamlaba Kuki Jo miyam aduna popular government semba yaningde LM Khawti na laingak semba da yawkiba si Kuki Jo miyam da betray tawbani We want solution not popular government haibna chingba placard kaya sizinaduna slogan kaya sulauke Yamlaba miyam aduna LM Khawti gi mayum tamna thomjinaba honabada security force sing na ngak senduna makhata na thohaningdaba thodok sing thokduna ba control tawduna thamki hairi Ningsing bayai kumjali sing aniga kunga humdoi megi tarik ahum dagi thoklakhiba kanglup ki irang asina maram oiraga Kuki Jo miyam na state asida makhoi gi oiba tonganba separate administration natroga union territory pigadabani haina demand tawbaga loinina Kuki Jo MLA sing amata makhoina taliba demand sing asi phangjiba fawba anoba lengak sembada saruk yaba yaroi haiduna tongan ba Kuki organization sing na athingba thamduna lakhibani adubu handak center gi maikadagi yumnam khemchana chief minister oina khanduna semlakliba anoba popular government asida Kuki Jo MLA maraktagi Chochampur gi AC ki MLA LM Khawte Kangpokpi district ki Nemcha Kibjana deputy chief minister amadi Ngursalung Sanatesu MLA oina lengak semda saruk yakhiba adubu tongan ba Kuki Jo Furup ki organization singna yaning daba kaya fongdorak pagal loirina khongjang kaya sangsinduna lakhiba dugi saruk ama oina ngasi Wi-Fi Women Association na sinduna miyam gi oiba relay adu chathakibani haire Hauzik Chochampur district ta makha taba thohaningdaba thodok sing thokdunaba state amadi Central Force singna akan mamoongda ngak senuna thamkhre hairi NSN IM na mihathi na hatok pikraba akoijam nonganba laikhidabagi ahumlak shuba kumon Takyan Khongbal Maning Laikai Don Bosco Langjing Manakta Leiba The Hof Home Infalda Achamba Thoram Amagaloinina Pangthokre Akoizam Nonganbagi Imung Manungi Miyoi Shing Amadi Home Asida Leiba Angang Singa Achamba Chaklin Amachamin Naduna Pangthokiba Thoram Aduga Marilenina Laikhidraba Akoizam Nonganbagi Photo da Home Asida Leiba Angang Sing Amadi Imung Manungi Miyoi Shingna Hailai Katuna Ningsing Thoram Adu Pangthoke Thoramaduga Mari Ledina, Home Asiki Director Khwairakpam Nilbri Singna Fongdorakpada, Laikhidraba Koizam Langamgi Machanupa Nongan Bana Laikhidabagi, Ahumlak Suba Kumon Lakpada, Imung Manungi Miyoshina, Kanaso Laijadraba Angang Singa Ladiba Home Asida, Angamba Chaklin Amakatuna, Angang Singa Loinina, Ningsing Thoramasi Pangthokpiba Ase, Yamna Nungaiba Fawi. Ngasi Pangthokliba Thoramasina, Laikhidraba nonganbana lairamlenda nungaina leiba oirasanu amadi imung manungi miyoi singbusu mapuna matam pumbuda thaujalbiba oishanu haiki ningsing bayai Imphal West Singjamai Police Station gi manung chana leiba Kwakaithen Konjeng Laikai akoijam nonganba apokpa Laikhidraba akoijam langambo NSN IM gi masaknai ba kadar ama yauna miyoi kharana kumjali singani ga kunga humdoi February gi tang 12 da Kangpokpi district ke Changobung Khulgi mafam amada tamthina hatlaga kundok lamkhibani February tang 22 2006 asida 2026 asida akoigi ikai khonmatik saraba Laikhidraba pilot ex minister Langambagi machanupa Langamba Nonganba Agni Maki Laikhidabagi Ahum Suba Shahi Kumon Lakpada Ahum Suba Sida Imana Akoigi Home Masida Lakiduna Angang Singa Loinana Sak Sara Machaminaba Panganba Sigidama Yam Harauba Hongdok Shari the Ima Amadi Imagi Mumunumbusu Laina Taujanbiba Oishno
Union Public Service Commission lauba Civil Service Examination Mains ki Center sing lauthorakpada chahi asigi ahan boina Manipur gi Imphal bu yaholakpagi thamak Rajya Sabha gi MP lese masana jawbana Prime Minister Narendra Modi bu thagatpa phongdokre mahaki social media account da phongdokkibada haukiba kumjali sing ani ga taraga nithoi gi March thada famkiba Parliament mifamda UPSC natraga manaba exam sing Center sing pibada Manipur gi oina su Imphal su exam center pibina by special mention oina pukhatuna taksin ki makha tarakpada su kumjali sing ani ga kungani thoigi August ki tang tarada hiram asigi matang da Prime Minister Modi da aiba cherol piduna taksin ki haina su phongdorakli RIMS Hospital gi OPD da medical representative sing changduna mathau tawba yahalu haiduna ngasi Central of Medical and Sales Representative Union CRU Imphal gi representative singna RIMS ki director get mamang da khongjang sangsinkhre khongjang aduda saruk yakiba CRU Imphal gi joint secretary Umabati Pukhrambam na phongdokibada Medical representative ke profession da laiba sing ase kumjali sing ani ga kunga humdoi gi me dage chahi ahum hena maram amata pidna OPD da changduna thabak subada athingba thamduna lakhle hiram asigi matang da association asigi maikadigi RIMS kamari leinabo authority sing da memorandum kayarak hanna pishinduna MR Singh OPD changduna masagi mathau pangthokpa yahanbiu haiduna kayarak hanna taksin khrabasu ngasi fawba RIMS kamari leinabo authority amadi director gi maikadigi positive oiba response amata piraktaba haibase yamna laibak thibani loinina lamdam masida thokliba irang asina su maram oiraga MR Singh asi Chingi mafam singa chatuna thabak suba yadabagi khudong chadaba kaya amasu mayok naduna lairibane hauzik Imphal manungda lairiba hospital khara asida chatuna generic molecule da life saving drugs kaya amadi company na anauba innovative products kaya ama puthorakpa matamda medical representative singna doctor singda chatuna update piriba mayam ase karishu khangbidna RIMS ki authority na OPD da changba athingba thamba haiba se miyam gi oina yamna laibak thibani Maramaduna MR Singna OPD changduna thabak suba matamda yahanbiu amadi athingba thamliba asi athuba matamda handokpiu karigumba CRU na OPD changba yahanbiu haiba wafumasi RIMS ki director gi maikai dige athuba matamda positive oiba response piraktaba targadi association sing asina makhatana makhal makha kayagi khongjang sangsilagani haina mahakna makhatana phongdokhi Puriba mayam se adubu ngasi akoina mayam pullaga tawriba sidi koi CRU gi koi kanone association haitare ada RIMS OPD changbada MR medical representative sing changba athingba lerak se at least akoi chahi ahum mari di sure 2023 dagi me tha dagi ni ado koi unaba yaba koi gi director adagi koi gi superintendent koi unaba se mari mangarak yam yame koi memorandum pisale ko director di unadre superintendent ke unaba ko memorandum pisan ba mayam se phana yam yam mari mangarak adubu moi tasana dabe type ta dum taw leire ko do khuji akoi da awaba khoina una face story ba awaba mayam se moi khangbi de yam seng na haira bada Uji only Imphal area dan ako intabag suzay se ko periphery subang amdre like Sisipur More adigi Sanapati Ukrul hay ba mayam se ko chat pangamdre irang duna ko mau kano sina huji kila bak irang sina Imphal area sila ako'y masin sale katang muna ba ni ako'y sa yam important oigi hay ba do mayam na sukhang birang gani ako'y na ano ba drug ama ano ba molecule ama pagi long stock pa matamda doctor da update pizari ni even doses adagi magi kaino mayam indication mayam ama ako'y na mo'y da hazari ni mo'y da ako'y na update pizari ni adugi mayam se khangbida na ako'y ba yam tina neglect to birak pa hay ba se ako'y sungya ya zaning de aduna ako'y RIMS OPD da ako'y tawag subayahan biyu ako'y livelihood to matpiga no asoraga company de interview piraga arrive na te ako'y man tawraga ako'y se changaga government of India or government of Manipur na thabak piba mayam ngamdabado sigi company mayam sila padagi ako'y mayam se thabak phanga ako'y hingbagi ako'y lambi mo oiribani ba aduna sida ako'y hak matpiga no ako'y RIMS OPD changhan bayahan biyu at least ako'y pung amani dang or so pung khaido aga ako'y changhan biyu ako'y doctor da update pizage dagi atopa mana
generic ki hidak mayam ama iraga doctor iyo haibage kaino amasu lei kwa madu iraga patient da madu gi mangje basu mayam am lei madu gi details su di haizer roige adubu akoina company mayam sina changaga company mayam sina changaga doctor da update piraga akoi gi adugi ayaba do atum tang di pibiu akoi gi livelihood mat piganu akoi bo amtadi changbagi ayaba do handaki tha man hi ya hanbiyo na sim tang haizer rims yai adigi atoba adai di private oi kre ko adu only rims at least akoi kwaidagi potential loiba Hauzuki matamda Manipuri film gi khongjel maning halakpagum urakliba ase film puthokpa matamda director gi treatment ningthina yauhanba amade film gi wari paring sing semdokpa mathau tai haina legendary filmmaker Laimem Sujarkanta Sarmana phongdokre wafam ase ngase film academy Manipur fam amade all Manipur film producer association AMFPA anina puna khushamnaduna Manipur Press Club ta pangthokiba kungamathoi shuba fam gi foundation day amasung second open short film competition 2025-2026 ke award lanthokpagi thoramda phongdokhibane mahakna makha taraduna state asigi film gi phampak ase sothaba natraga manglomda changsinba haibasi matam gi oirakpa ahongbane adumoinamak film ama puthokpa matamda film adugi wari paring ase yamna maru oi amade malem gi oina yengluba matamda film gi lamjel ase mapung oina wari paring singda yumpham oide loinana miyamna khangnadriba natraga lamdam asigi oiba tradition culture ma de ritual da yumpham oiduna ningthina semlaba wari paring sagatuna puthokpa matamda Manipuri film asisu malem gi miyamna pam loidabagi maram laite Maramasina film puthokliba singna wari paring hongdoktuna director treatment chang wanglakpa kaya ase semdokpa presentation fazahan bachangi masiga sumathakta nauna puthoklaba film sing leirak khulakta hana kapagi mahut hol hangliba singda hana kaphanduna apunbagi oiba ahongba ama puraknaba hotnaba mathau tai haiba wafam sing phongdokhe Tharamadуда Anishuba Short Film Competition 2025-2026 da makok mathang ta khraba singda mana mathum yen thokpa khak natana association asina chahi khudingi lanthokna lakpa lifetime achievement award chahi asigi oina ngangbam swarnajit singda lanthokhe Ada apa ki film academy manipur ko to ko ga si ki kuma to ra suba ko ma gi hang gi film academy ma ko ko na ma le na ki so film competition gi award si to se ga ram si aduga ada academy se ke koi satra kya mati puthok pi thare satra di masing je ha bi ma masing ji adu ti yang ra ai di sai kuma thoi ki kongse si da ma gi lai sai sai gi da ko si de fa satra puni na satra di masing khangdana puthokra ta senior theater gi di film gi ma ba gi apa ba la san gi ma ma lai ga di akoi da tawse si ko si chu ga ta te acting ari makeup follow making dance ari asu ma ma ko ti ke ra ko ga to ko ni ga sa ta ti ya na di apa gi Manipur da lai ba art tu pan ba ta ko ma pa lam da ꯑꯩꯈꯣꯏꯒꯤ ꯆꯠꯂꯒ ꯇꯝꯃꯒꯗꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯒꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯂꯝꯕꯤ ꯃꯣꯏꯒꯤ ꯒꯥꯏꯗ ꯑꯃꯈꯛ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄꯅꯦꯕ ꯁꯤꯕꯨ ꯇꯧꯔꯤꯁꯤꯗ ꯑꯗꯨꯅ ꯇꯁꯦꯡꯕꯗꯤ ꯑꯩ ꯏꯁꯥꯁꯦ ꯑꯥꯔꯇꯤꯁ ꯅꯠꯇꯦ ꯑꯗ ꯑꯩꯅ ꯁꯤꯗꯤ ꯊꯣꯛꯑꯒ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯕꯗꯤ ꯁꯦꯀꯞꯄ ꯄꯥꯝꯕ ꯁꯛꯄꯤꯉꯥꯏꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯁꯨꯝ ꯃꯌꯥꯝ ꯑꯉꯥꯡ ꯅꯨꯄꯤ ꯁꯨꯃꯥꯏꯅ ꯑꯩ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯗ꯭ꯔꯃꯥ ꯇꯝꯕꯤꯕ ꯑꯗꯒꯤ ꯁꯨꯝ ꯑꯗꯨꯝꯕꯒꯤ ꯄꯥꯝꯖꯕꯁꯦ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯉꯁꯤ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯉꯁꯤꯐꯥꯎꯗ ꯉꯁꯥꯏꯒꯤ इसासे परफॉर्मेंस तौगे परफॉर्मर होना ओइदि हाबि वखन थोपदि रतेबा हौरै बगांग जि सेकट पाबगि अदुम वखन दुदैना सि अदुगि पादुदा तौजरपदि हाता Chahi asigi oina pangthokadoriba bosem amade koshemna lawba examination asida mari leinena authorities singna tek ta kaidina pangthoknaba hotnabinaba amade leibaki oiba isu khakta natana maranai gi oiba isu ga mari leinaba thodokta mahairoi singda ayet apan pb daba haina all Manipur recognized private school welfare association ge maikai dege appeal tawrakle wafam ase ngasi Manipur Press Club ta pangthokiba pawgi mifam amada association asigi president Joy Kumana haikibani
Afaba khunai ama sembada afaba mahiroi kaya puthokpa haibasi yamna mamathau tai hairiba afaba mahiroi sing puthokna ba hotnabada bosem amadi kosem na lauba exam ase aduki matik maru oiriba amani maramaduna masak naiba mahiroi sing puthokna bagi damak tha asigi tang taraga taretege higher secondary school gi oina pangthokadoriba exam amade tha asigi tang kunga humdoidagi hauduna high school gi oina pangthokadoriba examination asida mari leinana authorities singna akan mityeng amade makhada ngakpigane akan mityeng amagi makhada exam asibu tekta kaidina pangthoknaba hotnabiyo hairiba mahiroi gi oiba examination asibu tekta kaidina pangthoknaba miyamna suma pungfana saugatpiyu maru oina examination asigi matamda ban blockade na chingba chathabiganu loinana leibaki tauda yadaba thabakta saugatpa natna lanai interest education gi atmosphere thugaibiganu haiba wafam sing fongdokhi ahan muktada lakpiriba press ki now sinau kai khudimakpu all Manipur recognized private school welfare association gi motion jaraga ahang taram ukcheri paudam jariba ai joy kuman president all Manipur recognized private school welfare association ngasi akhuna tawjariba press meet asigi maruiba warol singdi maruina akoi saliba tha sigi tang taraga taruk ka class 11 ki examination hogadaba loinana tang taraga taret asidagina higher secondary examination si hogadaba loinana lagliba tang kulhumdoi asidagina high school living certificate examination hariba exam ahum si handagi tha asidagi hogadori maramaduna akogi tongan ba Manipur da leibiriba mipum khudimakna hairiba exam ahum si ningthina karigumba asoi angam amata yauduna thaba yananabagi damakta tongan ba akogi makhalgi disturbance amata pibidanaba akoi lebak miyamda all Manipur recognized private school welfare association na akoi appeal tawjari loinana hairiba exam ahum asi thananabagi damakta leibiriba candidate obiriba aigi nungsijaraba tungi yumbrel obirakadoriba mahiroi khudimuktasu association gi site gi wis pijariba isilnaw khudimangna akoi laik laisu tambagi adum laba chathariba academic process mayama chatharakasida disturbance pibidana tongan ba ban blockade amadi karigumba lebaki tawda yadaba mayam hubna tawgadaba aduma thorum thoda kayadadi akoi school sing involve tohonbiu maduna taba lanai gi oiba tongan issue kharada base orkanda akoi general strike National Trade Union singna tongan ba dabi sing tanduna ngasi India pumba changsin khiba national wide general strike state asida sumami takhe Manipur da lairiba trade union singi manungda Indian National Trade Union Congress Manipur branch na khongjang adu saugatuna lamphel pata leiba minor irrigation department office da khongjang sangsin khre khongjang adu da intuki makhada leiba organization haibadi minor irrigation department employer association Manipur electricity department employer association Imphal municipal employer union amadi Imphal municipal cooperation asina chingba organization kayagi mihut singna saruk yakhe BJP na luchingniba NDA government ase hana Bharat ki babuji haina khangnariba Mahatma Gandhi ki maming da leiba scheme MG Narega job card numit chamani thabak sunabagi scheme asebo ming sintokhiba ase yaningde hanagi maming adumak thamgadabani government loishang singasi privatization tauraga senjau paiba corporate singda BJP lengak na sinakhiba ase yaningde Sinmi Singh Yaifa Thorang Laukhatlu Haiva Yauna Demand Tara Tanduna Changsin Khiba Khongjang Aduda Indian Nation Trade Union Congress Manipur branch ke President Yumnam Rana Pratap General Secretary S Sanjit Legal Advisor Irom Pribishu Women Wing Chairman Tihai Sobita Asina Chingba Masak Naiba Miui Kayana Saruk Yakhi Narendra Modi Lingaki Lapiki Mana Tungan Maming Amako Bixi Barat
kali keno khai na ma ya mo thuk ra ku ye tin na ga mana won ko ba to wi si ma si khai de ki he na ku lai thi bani ma si to bigenu hai ba bharat pura ma ki oina la to wi bani aduna mg na ga si mu ta pa su ya ba mg na ga ti mahatma gandhi si na hai ni aduga akoina korean Thasigi Nipandagina Tarafauba Numit Humni Chupna Pangtokiba Patriotic Writers Forum PWAF Manipur Gitaraga Nipan Subamapok Numit Thorum 18 Foundation Day Celebration Sarukyaba Tripura Amadi Assam Ge Delegate Tara Yauna Forum Asigi Lup Loi Shingna Thawal District Manung Janba Kongjom Ge Keba Chingda Kiliba Athawa Singi Kubam Da Ngasi Haikat Lekat Tamduna Athawa Singbu Ikai Kumnaba Utkre PWAF Manipur ki President Nauroibam Khambaluwangna Luchinguna Hikat Lekat Tamke Thoromaduda Forum Asigi Tripura Branch ki Advisory Board Member Ketrimayum Madhabi Singha Manipuri Women's Literary and Cultural Organization MWLCO Hozai Assam ki Advisory Board Member Usam Bindarani Taurem Purnabati President Huirongbam Kunjabati Secretary Asem Subasini Assistant Secretary Seram Pisakmacha Member Irengbam Hazatombe Kasardagi Ketrimayum Benubala Thongam Sanjana PWAF Manipurgi Assistant Secretary Laimuzam Pratap Member Haigruzam Rajan Chongtham Zibalata Naurem Romila Dr. Pukrambam Tespati Kunjesor Mangsatabam Amadi Atay Maru Eba Member Kayasu Saruk Yake Thoromaduda Saruk Yakibi MWLCO Hozai President Huirongbam Kunjabati na Fongdokibada Sana Leibak Lamdam Masida Assam ki Mitai Ichil Inaw Aikoi Mayam Lakjaraga Lamdam Masigi Laifam Sing Kurumjaba Fangjabagi Mathakta Ngasi Adungai Kumjali Sing Amaga Chanipan Marifuga Taraga Mathoi Anglo Manipur War Kongjom Landa Irai Pakidamak Thawai Thakiba Ipai Pushingi Mafamda Hailei Katuna Ikai Kumnaba Utpa Pangjabasi Assam da Pokcharagasu Ipai Pusing Adugi Macha Masuni Mitai Macha Mani Haibagi Chawk Thokjaba Fawi Asigumba Tanglaba Mikup Ama Patriotic Writers Forum Manipur na Pibiba Asimak Sana Leibak Ima Leibak Pu Amuka Hena Nungshiba Fawhanle Haiki Yamna Haraude Tamoida Pende do a Yamna Nungaiba Paude Asi Harare Social and Economic Development Organization Seto Hianglam ki Executive Body ki Mifam Ama Ngasi Hianglam Lai Pangamba Mamang Dalaiba Community Hall da Pangtokre Seto Hianglam ki President ELANGBAM Gandharupana Mifam Mapu Odina Pangtokiba Ngasi ki Mifam Aduda Ima Kaichel Lamkai Bazar Hianglam Wobagai ki Chay Naduna Laiba ki Matang Amade Wobagai Lamkai Laimbi Chawkhat Thorang Nupi Lupna Sedo Hianglam da Tharakpa Chapau ki Matang da Kupna Khana Nainaraba Matung Warep Kaya Laukre Haidi Ngasigi Mifam Aduda Laukiba Warep Sing Adude Ima Market Lamkai Kaichel Hianglam Wobagai ki Hauzik Semgat Liba Construction Ase Natana 68 Hianglam Village da Wabagai Lamkai Bazar Board na Atopa Construction Amata Tauhandaba Manipur Government na Saduna Miyam na Sinagadariba Ima Market Lamkai Kaichel Hianglam Wabagai Ase Sangadringay Mangoy na Akoy bida Lairiba Kunja Sing Yaurga Nauna Bazar Board Reformation Tauduna Kaichel Ase Nauna Semlaba Bazar Board da Sinaduna Hena Fazaba Market Ama Oina Bohotna Minaba Loinina 67 by 68 Hianglam Village Manungda Atopa Village Maming Changsilakpa Ase Hianglam gi Miyam na Yaningde Maramaduna Asigumba Thawong Shingasi Thingba Haina Lepna Ki Haidi Nasi ase Sedo Hianglam na Yamna Thuba da executive body singyo mifam ama kauraga khoina press meet amakha aikoina tawjari sigi maramje atai munate hujik je khoi mangda khoi gi ima da wabugai lamkhai lairembi sakha thorang lup nupi lup haidana lup amakhang nai khoi da complaint amakha tawre ba complaint je atai gi nate hanasu Sedo Hianglamga aduga hujik lairiba Lamkai Kaichen Ma Market Hanadi, Hoi Wogai Lamkai Bazar Board, Hargala Bazar Board, Siga, Hogamatam Matamgi, Yenaba Kedo Bakratui, Hoi Maramji, 68 Yangamgi area da Bazar Board Sina Samsalaga, Hoigis, Lady 68 area gi,
क्लब ऑर्गेनाइजेशन अदुगा अखोई ग्राम पंचायत की लेरिबा मिहुत मैम मतममदा मणिपुर के चीफ मिनिस्टर ओइरंबा लिलोंगदगी एक्स-सीएम मोहम्मद अलीमुद्दीन की मरमदा खननैनबा मेमोरियल लेक्चर अमा लाखलिबा ngasi lilongda pangthokre ja Mohammed Alimuddin Memorial Foundation lilong asinduna lilong hawribi turen ahanbida leiba hanagi chief minister Alimuddin gi yumda pangthokpa thoram aduda hanagi minister Okram Joy Foundation asigi chief advisor Abul Hasim UNLF ki hanagi chairman RK Megan retired IAS RK Nimaina mathang sitna athoiba mithung thoram mapu amasung akhanaba mithung oina saruk yake ngasige memorial lecture aduda Manipur University Manipuri department gi associate professor Naurem Snatomba DMU gi associate professor Dr. Set Ahmed na resource person oina wangangke thormaduga mari ledina RK Megan hai kumjale singamaga chamapan humpuga nipan da linkhalakhiba Pan Manipur Youth League na kumjali singamaga chamapan humpuga mapan gi August ki tang taraga humdoida Patriot Day thoram pangthokpa hauki masigi mamangda Patriot Day thoram asi pangthokpa ngamnaramde numit aduda ex-CM Alimuddin bu chief guest oina saruk yana ba haijaki mahak numit adu ngasi su mitta uri ex-CM gi maithongda takiba Manipur bu nungshiba positive oiba maong matau adu chief guest ama oibege thoram adu yawbani haina aikhoina kaidawnungda khanba ngamloi numit adudani Patriot Day bu mahakna suti laukthoklambasu ex-CM Alimuddina lamdamasi gidamak toramba thabak thoram sing paludrabasu aikhoina khangnarabani Manipur gi maitai pangal singna Manipur gi damakta kari thodang lawi haibasi aikhoi khuding makna khangnaribani hauzik oiriba Manipur gi fibamasida Alimuddin gumba masage khandaba community gi khandaba thamoi shengba Manipur gi damakka thokpa thongna faba maringjel leiba mioi sing thorakpa aduga naga gi su yaimaso saiza gumba sing thoraktuna thorakpa mathau tai haiki tama oibagi ape kunana kuna lohide Patriot Day gi wahal tokto adu khangna chief minister amoina adu yaugi haibagi la punya haibasi kamaina kuna khangi yeda nimitudani Patriot Day ase state holiday oringin la formas hala la formas ai koi gi patriotism gi tangkama horakibagi atuda yamna yangyang lawo dumba septem amani haibasi yam thamjagi aduna kujung mayamda ningsingning base adugumba le pam siba aduga communal feeling is fleeting community kapteki khanda le paki Manipur khalak padam mioe sumaina sum thorkiba history na thorkiba sum mioe singase masi ngasi mak oibu Manipur ge machoi tahalaba amaga hana halaba adagi kang khong sa le papi we film sesta asum ba sing ba sing se masi jam hana matok ta si we film sesta yan ta ba ngaram hai mo ale ma ten ba myo sing ai me te ba sing ba ke to ko to dai ai ke ta mari mari amo armai ta udana naga sing ba te so 양모쇼 세자고 아더기 Hingzang napida root knot nematot haibadi kisi chatpa nematot taduna sathok hanba adu nim oil cake sizinaduna kisi chatpa nematot tage pambi da thohanba laina handuna chathok hengathanba yare haibasi achouba mai pakpa amani haina Central Agriculture University ki makhada leiba College of Agriculture Iroisemba ki manung chana leiba AICRF napigani AICRP nematodes in agriculture Info Center ki principal investigator Dr. Katribayum Sumitana Haidi wafamase Bisnupur district ki manung chana leiba Konjengbam Biteshwar amade Sangol Sem Bikram ge classify mamanglo kolda Inkhol koidina chinja ki pothok puthokli balok from da
lepkang kangba pambida tilha hidak amade khusemgi har makhal kaya sizinarasu pharakpa laikhide haina Dr. Khetrimayum Sumita gi manakta kumjali singani ga kungani thoida lakhe mafam aduda chatuna yengsilubada paktaknana khamen asinbida kisi chatpa nematot taduna lairambadagi chahi mari chupna nim oil cake asi law shangam amada keji chaniga yankhai numit taret ni mamangda hapna chayeng tawraga lakhibani hairi hana kisi chatpa nematot na naraba lawfam sing adu haujikti chada marifudaraga mangadi hantha hanba ngambudna dana chada humputara hena chathok hengat hanba ngamle hairakpadagi lawmi singa unaba madi pambi sing yengsilakpada yengsinba lakpa khongchatta haikibani क्वासिफाई की मफम सिदा ट्रायल ओन चथबनी ट्रायल हाइबे अखोइना चाही अनि मुक्ति अखोइ डिपार्टमेंट रोम तौर मतुंगदा डायरेक्ट फार्मर की फील्ड ऑन फील्ड ट्रायल ओन चथबनी मसी सिदा मेन दी अखोइना कमाइन तौर खंग के हाइ मतमदा फार्मर की मफम सिदा सर्वे तौर मतुंगदा मती कंप्लेन लाई कंप्लेन हाइबदी लेपकंग कंगी मोय पानबी से पोथोक से याम पुथोकते अदुबु मोयना हार अदगी तिना लेना मैम हाप मतुंगददी करीमतसु कानबा फंगीदेन हाइबा मतमदा Thawal district ki manung chana laiba hairok ki apex body ama oiba hairok apunba club na haukiba chahi ki September tha dege hairok ki school singda mahei tamliba satra sarti singda tinjang kaijang daba afu mahire ama oirakna ba haina pukning thogat piba ma de grassroots tagi hauraga quality education purakba ngamna ba hairok apunba club ki thongmi singna mideng changduna lakliba February ki tang taraga tare tagi haugadoriba class 12 की examination amade class 10 examination ani sigi oina center oiriba hairok higher secondary school hairok amade hairok high school animak hairok apunba club ki thaumi singna midyeng changlagani February ki tang taraga tare tagi hauna hairok apunba club ki thaumi singna ngak sengadoriba exam asida lanai sangstan student union amade tongan ba organization singna midyeng changbidaktana basu appeal tawrakle Tha ama chupna chathagadaba judo coaching camp among se Thawal district ke manung chana laiba Khangabok part 2 multipurpose hall da hongdokre Thormaduda United Judo Association Thawal district na district youth affairs and sports ka khusham naraga pangthokpani ngasige coaching camp hongdokpagi thoromda Khangabok kendro gi MLA Okram Sujakumar Singh na chief guest DYASO Thawal amadi UJA ge president Deven Moirang Themna president amadi Manipur Judo Association ge secretary Indra Kumar Soibam na guest of honor oiki Thoramaduga mari lenina MLA Sujakumar na phongdokhibada asumna Khangabok khungang asida sanabagi lambida hena thawai yaurakpase yamna nungai ba fawi ngasi lamdam asida judo masana asida coaching camp ama hangdokpiba haibase chawkthok chawkhatnaba hotnabiriba asida MLA gi maikadege angamba thakta mateng pangani haike MLA na makha tarduna haujikti anoba popular lengak amasu laklabanina hayeng portfolio hek yen thoklakpaga mari leina ba kayaga shu tanaraga hena mai paknaba hotnagani haike judo masana asida saruk yariba mahairosina su makhoi uniform leiba ngamjadaba kayagi yenglaga MLA gi maikadeke hek ngamliba makhai mateng pangani haike asigumba judo masana asigi sanabunge darka lai haiba association asidage tajare masimak mafam chaba yenglaga miyamga tanaraga thamnaba MLA gi maikadege hotnagani haike ngasigi camp hawdokpagi thorom aduga mari ledina president gi warol piraduna DYASO Thawal Deven Moirang Themna phongdokhibada Khelo India Highway Scheme gi makhada company amana sponsor tawbiduna district asita piriba khudong chaba kaya asina ngasigi coaching camp asi hawdokpa ngambani haike khwaidagi maru oibase sanaroi singi mama mapa oibasingna thawai yaubuduni haiki haujik aikoina judo masana asigi damak darkar leiba lampiba ngamlabadi hostel yauna sajage haibagi wahang kaya leirabanina haujik
judo masana asigi camp asida saruk yabagi chang ase yamna nembasi tongan tongan be school gi mahiroi kaya da su khanghanduna saruk yaminna si haina appeal tawke ngasigi hawdokliba coaching camp asida puna mahiroi humphuna Marifuna saruk yaki loinana ngasigi thoram aduda hanagi khangaboki jila parishad Khundrakpam Ras Mohan amade District Olympic Association Thawalgi cashier O Budisu saruk yaki Bisnu Naha Youth Federation Yairipok BYFY na sinduna pangthokpa team taraga taret na group mari khaidokuna tha asigi tang taruk tage BYFY gi playground da chatharakiba second suba Yairipok Trophy 9A site Manipur Open Football Tournament listing ani kun ga taruk ke ngasi sanakiba match singda Sana FC mai pakre aduga Mayang Imphal amasung Yairipok United draw chatkre ngasi sanakiba ahanba ground gi match da tara suba match da Sana FC Thawalna Manipur United FC bo goal ani shinoda thoiba ngamkhre Sana FC gi goal ani du minute kunthra ani thoi chatpada jersey number 12 Laidongna goal ama aduga jersey number 30 Donalna minute nifuga humdoi chatpada goal amaga chankhe match asida Manipur United FC gi Olenjit minute nifuga tarukta yellow card ama pk anishuba ground sanakiba topa match amada Yairipok United FC amasung Mayang Imphal Khuman Lampak goal amata chanba ngamdana draw chatkre match asida Yairipok United ki Karna Silas amasung Sohel minute ani mari amade kuntrago humdoi chatpa singda aduga Mayang Imphal gi Farid amasung Rolnana minute taret amade kunga taret chatpa singda yellow card amamam piki haire Tentha Haibung Tranquility Club Tentha na sinduna team taraga taruk na group mari thok na khaidukna tha sigi tang nipan dagi TQC ground sanaba haukiba third TQC Trophy 2026 Let Irungbam Birlan Memorial State Level Open Tennis Ball Cricket Tournament gi ngasi sanakiba match singda Royal Challenger Morning Fashion Queen Thawal amasung Hairok Police Station Napigani Hairok PS mai pakna kre ngasi sanakiba ahanba match da Royal Challenger na toss ngamduna hana batting paiduna ahanba innings sanabada over 12.2 mayokna bada wicket tara mak turaga apunba run chamaga humpuga mapan lauramkhe anishuba innings sanabada Alpha 2 khangabokna apiba over taraga manga mayokna bada wicket Mapan turaga run chamaga nifugam nipan khak lawba ngamduna target run yawba ngamdana run kunga ma thoida maithi hauke match asida Abdul AL Aziz na ball tara mayokna duna run kunga humdoi amadi wicket ahum lawba ngamduna man of the match take anishuba match ta Thambalnu cricket Yairipok na toss ngamduna hana fielding khanke ahanba innings Fashion Queen Thawalna apiba over taraga manga sanabada wicket taret turaga apunba run chaniga nifuga mathoigi target thamlake masigi pakhumda Thambalnu cricket Yairipokna over 12.5 khak mayokna bada wicket loina maktuduna supnagi run yankhaiga mathoi khak lawba ngambadagi run chamaga marifuga tarada Fashion Queen na thoiba ngamkhe match asida Netrojit Okram na ball taraga taruk mayok na bada run humpuga nipan lawba ngamduna man of the match take ahum suba match ki ahanba innings Hairok PS na toss ngamduna hana batting paiduna sanabada apiba over 15 da wicket mapan turaga apunba run chamaga nifuga taruk lawba ngamkhe anishuba innings sanabada Excellence Foundation khangabokna apiba over taraga manga mayokna bada wicket taruk turaga run chamaga nifuga mari khak lauduna target run yawba ngamdana supnagi run anida maithiba nanghauke match asida Wilson na ball taraga taruk mayokna bada run kunga nipan amade wicket ama lawba ngamduna man of the match take
अरोइबदा मरोइब पाव अमुका हना पिजरी ट्रांसपोर्ट डिपार्टमेंट सिंधुना नेशनल रोड सेफ्टी मन लिस्टिंग अने कुनगा तरुक हौदोक्रे लितांदा ngasisu nauna yum ani mai thaduna amang ata thokhankhre Manipur muthatnaba honarapda India oina kaigani haiba khangadabani haina amukogi president Sanjoyna phongdokre All India Trade Union na kaukhiba general strike Manipur da su mapung fana saugatkre amade kuki MLA Singh Lengak sembada yaukhibada yaningdaba phongdoktuna ngasi su Churchampur da khongjang changsinkhre ngasi gi oinadi mami TV na sandokchaba Manipuri Prime Time News matang asilo chinjare midyeng tabiri pupnamakpu amukahana khurumjare